Leibak asigi oin hidak mana polam sing sinabagi sang khwaidagi wang state asi Mizoramni masigi hek mathangda Manipur Anishubada mafam kali haina Directorate of Health Services ki Senior Psychiatrist Dr. Hawizam Angomsana Pongdokre. Central Bureau of Communication CBC Ministry of Information and Broadcasting Regional Office Imphal amadi Zem Public School Paurabi ani kupna kusumduna World No Tobacco Day kauramdang mari lenin wapam masim hakna phangdokhimni. Unmarked skin gi appeal altering nicotine and tobacco action haibati masida CBC Imphal gi special outreach program wina Zem Public School ngasi pangthokiba kauramda Dr. Hawizam Amamsana hai meku sinabna niwei bagi thabombi da duki matik sauna kaiba piban natana haksang yatai kayat kuding maktaju sohali Niku Shijinnabada haksang somingai uba nicotine natana sathiba makhalgi gas uriba carbon monoxide su yawi masina hi utom sing khujin hanba da saung mateng pangi maikhud natana atai hidak managi polam sing sinam phatte hariba subipun kuding makna khangnara basu polam sing asi sinamgi sangdi nomonum gi hengalagli hidak managi polam sing Shijinnabada wakhal pothali haksang sonthok khalali haina haribasi awaiba nate polam sing asi Shijinnabada aikoi miyoibada kanaba amatta leite haiki mahang makhatan ha hidak mana Shijinnabada tuwanba oral cancer gi sang asi Manipur da yamna wang hengalagli maiku Shijinnabada tuwanba thabom gi cancer asi diagnose pu tawrabadi phana laing labisu thatal ki manungda mi adu ayambana sigali haiba si akoina khangmin asi cigarette and under tobacco products exigani ahumgi matugina mai sangsingi akoibada sada sangi manungda hidak mana polam sing yonbada athingba lerebasu ekasi state asida ningthin implement tawbu ude hidak mana Shijinnaba Tingbana lengap na ekphana semabasu masi maru phangna muthatpa ngamdabana miyamna su action asi sabsana mathau tawhanaba honaminaba channi haina sumhangna takhi Paramuda Sarum Yakiba CBC Regional Office Imphal gi Field Publicity Officer Dr. N. Birena Central Lengap Miyam gi Yapathong Gidama Polam Sing Scheme Sing Pasin Koya Yongna Khanganaba CBC na lakadliba khongthang asi manungsan na ngasi gi thorum asi pangthokpani Manipurdagi hidak mana polam sing maru phangna muthatnaba honabada mahiroi oza amadi miyamna asetpa philep amaga oidina honamini si haiki Kangpokpi district manungsana konsang kula kuki militancy chatharak petek punjab micham nongbai baruna pan badagi sokle tawduda CSO kaya liande phongdorakli Militancy ki ambush laikidaba truck driver duties Umar gi mafamda driver sing masung association using kai khonu ulaba matungda mayum lamdam Bengal da pukre haying gi hanbum driver singna mathau tawragani India government ki ming makhada garang di hobda sathaki by special intensive revision SIR gi enumeration form the piriba mobile number asi BS BLO gi nataba atopa kangbu kharagi number yauna kaya thengnare maramatuna Makata na wathok oidingaida DC gi athuba hiram sigi matangda miyeng sangbiu natrabadi SIR operation asi miyamna boycott torpa yai yana leire haina luk taramrigi spokesperson Santa Nakom Engaki Ningsing Selakli idam asigi mai leina ngasi kaisam pata leiba IPSA gi office ta pauni singunabada Santa Nahakpam na hai housing mafam da yenba lakliba immigration form asi Melaga BAO da submit tawgadabani BAO na amuk online login ID sinaduna form portal da submit tawgadabani adubu sathariba thabak asi manungsana tampaki mafam kharada enumeration form da piriba mobile number asi SIR operation da train tawraba BSO gi mobile number nataba third party gi number oina Abapagi crisis thokpa yaunare Law and order ngakpaibasi state ki subject ni khangna central ki yakada lengakda asina thabak thoribasi yamni kainingai ni haina Lok Sabha MP Professor Angom Sapimon akoijam na phongdokre mafamasi MP CC ki General Secretary Seram Eken na thokpu oiduna Youth in Politics
I&O ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯃꯇꯥꯡꯗ ꯏꯔꯥꯟꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ, ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯐꯣꯔꯁꯦꯁꯀꯤ ꯔꯁꯤꯌꯥꯒꯤ ꯏꯅꯔꯖꯤ ꯁꯥꯏꯠꯁꯤꯡꯗ ꯅꯧꯍꯧꯅꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯥꯄꯣꯔꯤꯖꯦꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠꯇ ꯌꯨꯀ꯭ꯔꯦꯟꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯈꯤ ꯍꯥꯏꯅ ꯔꯁꯤꯌꯥꯅ ꯇꯧꯈꯤꯕ ꯆꯥꯔꯖ ꯑꯗꯨ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯅ ꯔꯤꯖꯦꯛ ꯇꯧꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯊꯥ ꯅꯣꯡꯆꯨꯞ ꯂꯩꯕ ꯕꯣꯁꯇꯣ ꯂꯝꯗꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯅ ꯊꯥꯎ ꯄꯩꯔꯝꯕ ꯊꯝꯕ ꯃꯐꯝ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯛꯈꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯒꯚꯔꯅꯔ ꯌꯨꯔꯤ ꯁ꯭ꯂ꯭ꯌꯨꯁꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯥ ꯂꯦꯕꯅꯟꯗ ꯂꯥꯟꯗꯥꯔꯤꯕ ꯏꯖꯔꯦꯜ ꯐꯣꯔꯁꯦꯁꯅ ꯍꯧꯈꯤꯕ ꯆꯍꯤ 19 ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯁꯤꯜꯂꯤꯕ ꯑꯣꯏꯔꯤꯕ ꯀ꯭ꯔꯨꯁꯦꯗꯔꯁꯤꯡꯒꯤ ꯁꯥꯔꯝꯕ ꯀꯦꯁꯜ ꯂꯩꯕ ꯂꯥꯜꯂꯣꯡ ꯌꯥꯝꯅ ꯆꯥꯕ ꯆꯤꯡꯗꯣꯜ ꯑꯃ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ꯫ ꯈꯥ ꯂꯦꯕꯅꯟꯗ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯍꯤꯖꯕꯨꯜꯂꯥꯍ ꯇꯪꯊꯣꯔꯛꯄ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯖꯔꯦꯂꯤ ꯐꯣꯔꯁꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯀꯌꯥꯅ ꯑꯀꯟꯕ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯍꯤ 9 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯀ꯭ꯔꯨꯁꯦꯗꯔꯁꯤꯡꯅ ꯁꯥꯔꯝꯕ ꯋꯤꯠꯐꯣꯔꯠ ꯀꯦꯁꯜ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕꯅꯤ꯫ ꯅꯥꯕꯥꯇꯤꯌꯥ ꯁꯤꯇꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡꯗꯣꯜ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯤꯕ ꯑꯁꯤ ꯍꯤꯖꯕꯣꯂꯥꯒꯤ ꯃꯥꯌꯣꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯉꯁꯤ ꯈꯅꯤ ꯇꯥꯟꯅꯔꯛꯄ ꯁꯤꯖꯤꯟꯅꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯂꯩꯔꯕ ꯊꯝꯕ ꯕꯤꯜꯗꯤꯡ ꯑꯃ ꯁꯛꯇꯤ ꯂꯩꯅ ꯄꯣꯈꯥꯏꯕꯗꯒꯤ ꯊꯧꯗꯣꯛꯇ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 93 ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯍꯦꯟꯒꯠꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯂꯩꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯑꯣꯏꯅ ꯁꯟꯗꯣꯛꯄ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯑꯣꯏꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯥꯒꯤ ꯑꯀꯟꯕ ꯃꯩꯁꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯄ ꯆꯪꯂꯦ꯫ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯃꯊꯧ ꯇꯥꯔꯦ꯫ ꯑꯗꯣꯝꯅ ꯅꯨꯡꯁꯥꯗꯒꯤ ꯆꯠꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯔꯕꯗꯤ ꯆꯦꯛꯁꯤꯟꯕ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯂꯛꯂꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯣꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯨꯚꯦꯟꯗꯨ ꯑꯙꯤꯀꯥꯔꯤꯅ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯑꯁꯤꯒ ꯆꯥꯎꯊꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ 35 ꯋꯥꯁꯛ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯙꯤꯀꯥꯔꯤꯅ ꯍꯥꯏ ꯒꯚꯔꯅꯔ R.N. ꯔꯥꯕꯤꯅ ꯍꯌꯦꯡ ꯄꯨꯡ 11 ꯇꯥꯕꯗ ꯂꯣꯛ ꯚꯕꯟꯗ ꯋꯥꯁꯛ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ SNU ꯑꯃꯁꯨꯡ SDC ꯃꯥꯏ ꯄꯥꯛꯂꯦ꯫ ꯕꯦꯡꯒꯂꯨꯔꯨꯅ IPLꯒꯤ ꯇꯥꯏꯇꯜ ꯑꯃꯨꯛꯀꯁꯨ ꯂꯧꯔꯦ꯫ ꯁꯕ ꯋꯤꯃꯦꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞ 2026 ꯏꯟꯗꯤꯌꯥꯅ ꯒ꯭ꯔꯨꯞ ꯋꯤꯅꯔ ꯑꯣꯏꯅ ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯂꯦ꯫ ꯂꯤꯡꯖꯦꯜ FC ꯀꯥꯏꯐꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯦꯆꯁꯤꯡ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯇꯤꯡ ꯀꯣꯆꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯪ ꯐꯤꯖꯤꯛꯁ ꯃꯥꯏ ꯄꯥꯛꯂꯦ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯄꯟꯗꯤꯠ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝ ꯁꯥꯟꯅꯈꯤꯕ ꯁꯕ ꯋꯤꯃꯦꯟ ꯆꯦꯝꯄꯤꯌꯟꯁꯤꯞ 2026ꯀꯤ ꯃꯦꯆꯇ ꯏꯟꯗꯤꯌꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯄꯨ 3-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯒ꯭ꯔꯨꯞ Bꯒꯤ ꯋꯤꯅꯔ ꯑꯣꯏꯅ ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯆꯠꯊꯔꯤꯕ ꯕꯕꯤꯅꯥ ꯒ꯭ꯔꯨꯞ 65ꯁꯨꯕ ꯁꯔ ꯁꯨꯔꯆꯥꯟꯗ ꯁꯤꯡ KCAI CBE ꯃꯦꯃꯣꯔꯤꯌꯦꯜ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠ 2026ꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯃꯦꯆꯁꯤꯡꯗ ꯁꯥꯎꯗꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯌꯨꯅꯤꯌꯟ SSU ꯁꯤꯡꯖꯃꯩ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕ SDC ꯁꯃꯨꯔꯧ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯡ ꯃꯐꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯄꯥꯎꯗꯝꯖꯔꯤ ꯇꯦꯟꯁꯤꯟꯖꯔꯤ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ꯫